ngasi di agi top secrets khara share tawjarage ahanbada na use tawrisi Cetaphil gi toner ni asise aingonda di yamna kanai tha ani rum suda in teirak pase do agi skin type sena oily skin ni aduga sensitive yam oi kitang tawada acne oiba dumaina oi next na Aqualogica gi moisturizer ni ani ma ina use tawbase su chap manai aduga ai hana ring yam thoome matam yoraga su do handakti tholak dre handakti kitang dum tholai aduga di yam nungaire adu next na yam humang thokan ba mi singi oi doini ai su yamna humang thokan bi do oi aduga skin katang hapaga magi humang yam thopa mafam singduga sumaina taibirani sise yamna humang sawi ado se taibadagidi khara fare se taibal oraga sungha absorb oina pe ngahakang leirani aduga next na Naika gi primer ni khatang hongbada low budget ta primer afaba oraga di asise dum suggest tawjaningi aisu tama use tawraini makeup tambadagi haji phawba matungda su dum tawgani next di agi favorite ni Swiss Beauty gi brush set che asigi eyebrow brush ka foundation blender ga se use tawba khununga yam smooth oiraga yamna soft oi yam nunga yamna aduga blend chu fazana oi brush amamam taibada blend tawba matamda chak thinna yamna irritate oiba mitka se pi tale tawpado ai mamang da phangna kre ado sise amata oide sisina mon lauraga yamna nungai sige egi makeup se step by step loi punamak tawdre concealer character amata tawdre ai se handa egi acne kitang laibagi aina su lowthobai ki na tawdabani aduga next na PS gi eyebrow definer powder and liquid ani mag yamna maru oiko aduga powder tana dum tawba yai aduga masa nanbadi liquid yauraga namu hena phaje ado ai ani se yona use tawre yamna su nungai yekpada tap tana yam masa nana phajan le ai di bisu ga bamdi kase ke bada yamna luyaina khali aduna ani sige di applicator and brush se kitang quality laiba sijina penati fai este party thenkrani aina eye makeup ka amata half tre mathung da sudum mayamna eye makeup tawba makeup ke bagi mayamna sema wadi dum chimjar rakhe este party gi look se light makeup oina tawre aduga ase organza gi dupatta se the ethnic edit tagi lawbani adu mayam ai link so hapcharam gi description da organza de isa dagi dum search nan thana laiba fi do oide dum tap launa tabada dum laiba do oi adum akhoi inning ba monda se dum illaga chatpa yare any party khangde ipamda khangde koi bada dum illaga chatpa yare sigi party sida organza dupatta sina amu hena mangan tahan